Panam Pauxi the Maru e Pauks and Kungo Serga, Manipur top channel give me Miam Tamzage, Hanbada. As the status Kimatang Satakiba mass miss call campaign gi datas in comes in Duna, Lady Fonkre. Mitai Maite Busidul Trap status the land behind Matang Mamang Segi November Kungama Twidegin December Kuntraga Matifa Satakiba. Mass miss call campaign and Miam Pirapa Pambasungi Matungina, Kongwatpa, datas and campaign Toduna, the Mitai tribes cast for scheduled tribe status Hanaming Tone, Lady Amaphonk. Lady Pong Basiga Mari Lane Manipur Press Captain Sipang Kiba Paugi Mifma Mother. Kanglay Park and Malup Keki Elgi Secretary General Urikinbam Ngahingak Luang of Fungokibada. Mitai Tribe Union Schedule Demand Committee Manipur Keki El Salaikan Malup. Wal Mitai Council, Mitai Faluk, Europe, Mitai Diaspora, USA Amadi, Global Manipur Federation, Single Loop Kianuk Samnaduna Mamang Segi, November, Kungamatui, December Kuntra Motifawa is the status Kimatanasa Sadakiba, mass miscall campaign, Miana Pirakiba, response Kimatugina Kongat Patata, Sing Marik Sumna, Tasin Komzin Duna, Lyric Oinuputopani, Lyric Asi Manipur Minister the Sup Pishilagani. Mana makatara duna mitai singbu ST status the lehen bahai wisina furup asibu kanjana ba amatangai ba constitution gi ngakloni masikhangna satakiba campaign to the mioi lak tararom na sarugya duna response piraki masima campaign adu gi sauna mai pak pa amani haina lobiyai mitai furum na ngasi adu ki mati khudong sa da ba phibam amada lairi haibisi akoi khangmina ba sumi miyam na siyara ba mitai furup ST status lehna wegi mathau ta ba recommendation lengan athubada mari lena ba authority da thabiyo loinana wafa masi ki matang na ayet ba amadi yaning da ba lairi ba singa pamli ba si kari no haibu mayek sina khanganduna akoi puna famina duna wakal tamina na ba hona seki amaramda paugi mi phamadu saruk yara duna WMC Manipur unit ki president Urikinbam Kunjo nasu mitai maitai bu ST status the lehna bagi thaba asikumza English singaniga tarak English singaniga kunga turukta pangthok kodoriba delimitation ki mamang thaba oina onthok haudrabdi kana ba lairoi delimitation asina hankrabadi gelhomi furup mitai singi mapangal hantakragani mitai furup asi kanba ngamdabe ki thakta laklagani maram asina lainga amadi mari leinaba punamangna miyam gi apamba khangna athubra thabak paikhat piu haiba wafam suthamki Atopa Paumana RPF ka mari lainadi Thasigi kunga mathoida security ki apunba kangbu amana lamsang area dagi fai hairiba nandaibam Okendro Allies Rishikanda sei nifuka mathoi Yumkhaibam Rakesh Allies Puri sei kunthraga nithoi Ngangom Lakhan Allies nanau sei kunga mari Wangkhem Ratan sei nifuka taret Haisna Deven sei nifuka mathoi amasum Moibung khongmam Benu sei nifuka mapan hairiba miyoi taru asi Revolution People's Fronts RPF amadi masigi lanmi sangup PLA ga karigum hiram amatada mari laina de haina RPF ki assistant secretary publicity bangkim na thadorak pachi role amana phongdorakni amaromdana International Day for Biodiversity ki thoram pangtokre Manipur culture maruoiba nga makhal ama odiba pengba yokhat matam oiri Manipur culture amasum festival the khwaidigi maruoiba nga makalam oiriba pengba si yokhatnaba honaba matam oire haina Forest Environments and Climate Change ki additional chief secretary MS Khana phongdokre wapamasi Directorate of Environment and Climate Change na sinduna pangthokiba International Day for Biodiversity ki thoramna mangna phongdokibani thoram aduga mari lainana additional chief secretary MS Khana makhatana phongdokibada Pengba hai nga makalasi yokhatnaba environment amasum forest department angamba thodang lawduna kana honari lakadori bisahi ani uhum asigi manungda biodiversity yamna laiba lamdam ama ohenbegi panam thamli lenga ki mekai digisu biodiversity yokhatnaba kana honari adubu masida miyamna mating pangdrabadi lenga khaktana ngamlo heba wapum stamki thauram masida CSIR Northeast Institute of Science Technology Lamphel Part ki chief scientist Dr. Hais Bir Kumar, State Wetlands Authority ki Technical Committee ki Chairman Dr. K. Samangau yauna miyoi kya susargyaki. Amaramda Ziribam Forest Division amadi Paripuri athauba ningsingba look Ziribam ani nasimna be part of the plan haiba thim the International Day for Biodiversity ki tharap Ziribam gi usa tholda leiba ningsingkulda miyamna usara kya thaduna pangdokre ngasi gi thoram asiga mari leinana DFO Ziribam
Elangum Nirmala Sanuna Fundokiba ngasi Biodiversity Day Pangthokliba sigumna matung tarakpada miyam puna ehenba usarasing thaminasi haikena pauksida pali Makasa tharakpo ena panam pauksegi editorial miyamda thamjari narco theorising lakshilaga upal thasi umang kansi Malemgi akoibigi phibamda amadi mausagi oiba masakta ahoma kyam lerakpadigi malemgi sabigi chang hengalakbi basidigi kharada oirabasu kanma ngamnabagi dama Wildlife biodiversity ki tharam Manipur sunga si megi kungani thoi sida mari lena loisangna sinuna pangthoklagani aduga mathang thagi jun ki sasat mangara su world environment day ki tharam state lainga ki mari lena loisangna pangthokna ba sem saram lagani khali amadi lamdam asi ki mai loisang sing loinana lanai lup kaya na su tharam asi ka mari lena upalu apal thajin begi tharam pangthokna ba sem sana begi paw su ta ba horakli haiba yai Malem goina sabigi sang hengalakpa loinana India ki national capital Delhi da hokipa ningthokaba numita Celsius degree 47 ki sang gi hen kiba pauta narakpa loinana apun megi oina Delhi ki temperature Celsius 44.4 yoduna khwaidigi saba sang yaukiba simak miyoiba khunaina mipainingai oiraki aduga Manipur goina hokipa sei khara degi state asigi district kudimakta sabigi sa hengalakpa loinana Saliba sahi amadi saliba tha asidasu sabagi sang Celsius degree 32 gi sang yaukiba ga loinana makhatana sabagi sang helakpa yabigi oithokpa leibigi singnaba leingari maramdi haukiba sai kharada lamdam asida Celsius degree 30 ga mari gi mathak yaukiba leikhrabani asigumba Malem gi oina sabagi sang hengalakpa asina maram oiraga lamdam asida su sabagi sang helakliba Manipur asi Haukiba sahi nifugi mamangda oiramba lamdam asigi aying asa nong nungshitki phibamdagi sauna ahongmu lakliba asigi Manipur asi malemgi mafam khudimaki miyamna lamdam asi yamnasu sadaba yamnasu ingdaba state ama oiduna laibada yamna nungaiba lamdamni haina khangnarabsu ngasigi lamdam asigi miyamna mausa lairemida singnabagi sang hantadrabadi tungda haurakliba amadi haurakkatoriba tunggi mirolgi matamdadi lamdam asida hingwada awaba kya mayongnarakadra khali nakalamaromda Manipurgi tampaki lamda khakta umawamang yokhalaga singi lamdana nomugi umawamang koktholaga popi thabagi thabak tawrabadi lamdam asigi aying asa nong nungsita asawba akaiba tholakpagi sang hengatnabagi maram oigani haibisi state asigi miyamna khangnarabasu wakhal tadraba Saramjat Ngaramchat chatlaba narco theorist oiriba cookie sing asibu mapung phan India lengana lakshindrabadi Manipurgi lamda horiba umang wamang kokthokpagi sang nomugi helakpana maram oiraga lamdam asigi environment sogalakpagi sang su helakpa tabani maramdi cookie singna haukiba sei kharagi mamangdagi state asigi singi umang wamang kayama kokthokibagi lamdam asigi aying asa nong nungsita akaiba kayamuk lakpana maram oiraga Manipur amukta oikhidriba mongda haukiba megi sasat mangara len yawba akanba nonglei nungsina yumkai upalwapal hailai amadi insang napi sing mangta kankiba lekhre maram kaya sing asi leiba maram na ngasigi malemgi miyamna mausagi oiba masak kaihendana thamnaba World Environment Day ki thoram pangthokpagi saruk ama oina state asidasu mari lainaba loisangna pangthokpa tanatana lamdam asigi naharol mahiroi lanaidup singna su pangthoknagadoriba asida lamdam asigi ahangba mafam amadi singya tamya loinana Torel gi horakpham maru singda lainga amadi miyam khupna upalwapal kyam thajinbagi thoram pangthokpagi mathakta sai sigi manungda upalwapal thabada Hauganba thasingna tangkak naina thabaga loinana thariba upalwapal singadu sidana honabagi thorang kya paikhatsi maram aduna World Environment Day gi thoram June 5 gi numidang khakta upal thabagi mathakta makhatana akhanaba thorang amagi makhada maru koklaba Manipur gi singi lam singna sumapung phan upalwapal thabagi thorang Manipur lengana paikhatkiba sing thabak oina makhatana pangthoksi hainasu editorial sina makhatana pali Makasa tharakpo ina to papona mairoi singna iraibaki damak hotnarabasu maima singaibasi thadokpa yadana loinaraga sakadabani NG utam mairoi singna imalaibaki damak hotnarabasu maima singaibasi thadokpa yadaraba loinaraga sakadabani haina social welfare gi director NG utam na phongdokre wapamasi apunba iraibaki mairoi sinpang lup aims ki taragani thui suba mapokumon thoram Zen Manipur Dance Academy Manipur pangthokpa thoram na wapam asi mangna phongdokibani mangna makha taraduna lamdam asida thoklib irang asina maram oiraga haujik yamna sarangna ba phibam amada leiri
ꯃꯁꯤꯅ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯌꯥꯎꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯃꯁꯥꯒꯤ ꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯅ ꯆꯦꯟ ꯆꯣꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯆꯪꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯄꯥꯟꯂꯝꯗ ꯃꯍꯩ ꯃꯁꯤꯡ ꯆꯠꯄ ꯑꯃꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯆꯠꯄꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯋꯥ ꯅꯨꯡꯁꯤꯠ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯥꯛꯇꯨꯅ ꯀꯨꯞꯅ ꯇꯥꯟꯅꯕꯤꯌꯨ꯫ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯥꯡꯂꯤꯕ ꯆꯥꯏꯜ ꯋꯦꯜꯐꯤꯌꯔ ꯀꯃꯤꯇꯤ ꯅꯠꯇ꯭ꯔꯒ ꯆꯥꯏꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯃꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯟꯕꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯅ ꯑꯥꯏꯟ ꯀꯥꯏꯅ ꯍꯪꯂꯝꯕ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔꯁꯤꯡ ꯊꯤꯡꯖꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯗꯤ ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔ ꯍꯥꯡꯂꯤꯕꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯔꯦꯖꯤꯁꯇꯔ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯝꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯅꯤꯀꯥꯔꯁꯟ ꯍꯥꯏ ꯏꯔꯝꯗꯝ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯃꯁꯤꯕꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯆꯥꯎꯅ ꯅꯩꯅꯒꯗꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯟꯗꯕ ꯊꯧꯗꯥꯡ ꯌꯥꯒꯗꯕꯁꯤꯡꯗꯤ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯦꯁꯄꯤ ꯇꯤ.ꯑꯦꯁ. ꯕꯤꯀ꯭ꯔꯝꯖꯤꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯃꯥꯟꯗꯣ ꯀꯛꯆꯤꯡ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯅꯨꯄꯤ ꯀꯃꯥꯟꯗꯣ ꯌꯥꯎꯕ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯍꯤꯌꯥꯡꯂꯝ ꯍꯤꯔꯥꯟꯃꯩ ꯍꯤꯌꯥꯡꯈꯣꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯇꯥꯕ ꯃꯇꯝꯗ ꯆꯠꯊꯈꯤꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯇ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯐꯒꯠꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯀꯟꯇ꯭ꯔꯤ ꯃꯦꯗ 9mm ꯄꯤꯁꯇꯣꯜ ꯑꯃ, 36mm ꯑꯃꯒꯤ ꯗꯤꯇꯣꯅꯦꯇꯔ ꯌꯥꯎꯗꯕ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ, 2-inch ꯃꯣꯇꯔ ꯁꯦꯜ 3, ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯖꯦꯀꯦꯠ 2, ꯕꯦꯇꯔꯤꯒ ꯀꯣꯟꯅꯅ ꯄꯥꯎꯐꯦꯟꯒꯤ ꯍꯦꯟ ꯁꯦꯠ ꯑꯃ ꯑꯃꯗꯤ ꯍꯟꯇꯤꯡ ꯕꯨꯠ ꯖꯨꯔꯥ ꯑꯃ ꯌꯥꯎꯔꯤ꯫ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯎꯃꯥꯊꯦꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯛꯆꯤꯡ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ, ꯋꯥꯏꯈꯣꯡ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯎꯃꯥꯊꯦꯜ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯎꯃꯥꯊꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯊꯣꯡ 60ꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 45ꯒꯤ ꯃꯊꯛꯇ ꯋꯥꯍꯣꯡ ꯆꯠꯊꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯐꯥ ꯃꯤꯄꯨꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯌꯦꯡꯃꯤꯟꯅꯁꯤ꯫